Sifong kiba tuan ba Manipuri sifong singa masum thokiba thawdawa thok singdigi maru oibi ipauk sing khonga saraga Manipur top channel gi maikedi gi myam na thamjagi ahan bada ngasi leibak sigi oiba COVID-19 update hana myam da report thamjagi haukiba pung kun gi mari sta leiba asta apun boina mioi sumati gi lising kun gi manga ga samri gi mari nauna COVID-19 positive oiba thengna rakhre amasum hairiba pung pham masida mioi sahum ga kunthra ga mapana COVID-19 positive oiba oiduna laikhitre haina su report tawri aduga apun boina ngasi mioi lising kunthra ga taret ka sam ga kun ga taret COVID-19 gi naba phaduna ngasi recover tokre haibadi ngasi COVID-19 positive oiba masing dagi di recover tokre mioi masingna atuki mati hen kre habani aduga apun boina leba asita COVID-19 positive oiba mioi masing si crore ahum ga lakh kunthra ga nithoi ga lising marfu ga mapan ga sangwa ga humdra ga mapane aduga hauzik naduna leiribe active case masing china lakh ahum ga lising khumfu ga nithoi ga subnagi saniga tareni aduga apun boina COVID-19 naba phakiba recover tokhiba mioi masingna crore ahum ga lakh kun ga mari ga lising marfu ga mari ga sam ga yankhai ga mapane aduga apun ma COVID-19 na laikhidaba sikhiba mioi masingna lakh mari ga lising nifu ga humdoi ga saniga tara ga humdoi ni hainisu pawsina report tawri topa marueba report amana 10 amasum 11 gi IRB baba boys ki IRB gi result athubuda haidokpiu amasum zamadar gi baba boys gi matam lepiu haina ngasi candidate singna CM Bangaloda memorandum pishinana ba thumjin khre haiba pawmusu marueba pawmoina report tawri amasum makhasata jarak poina topa marueba ipawsing myamna masakhaina pijage myamle foktaminase Mikhal gi lalongya thokna ba Samit Patra Ajay Jamwal Impal thungaragani BJP National General Secretary Election Manipur in charge su oriba Bopendra Yadav amadi co in charge ani Impal thungdringai mangoinana BJP National Spokesperson Manipur gi in charge Samit Patra amadi Northeast Zonal Organization Secretary Ajay Jamwal thasi gi taragatreti Impal thungaragani Bopendra Yadav amadi co in charge Pratima Bhumik amadi Asok Singalna thasi ki taragani pan Impal thunglaga doribne Samit Patra amadi Ajay Jamwalna Impal thunglabaga lakadoriba kum sing English ngani ga kungani thogi Mikhal gi matangda election in charge thunglabaga kari program packet katagi haibadu mangjongna khanaga doribne sohari pawsina makha taraduna hai Hairiba national leadership hadak Manipur lakadoriba concert asidi matam khara Impal leiraga election gi sap saba thawrang kiya yathokadori masigidamak hayeng BJP Manipur Pradesh ki office bearer singi oiba mifam amasu pangthokadori BJP Manipur Pradesh ki oinasu paikhatkadaba wafam punamak khanagani national leadership lakadoribigi thawrang kiyasu yathokadori BJP national leadership gi Manipur concert asigi manungda Mikhal ga mari leinaba committee kaya ama semgadori amasum committee adugi convener co-convener amadi members sing haptuna thabakta onthokadori sapsaba Mikhal gi lalong pumba ya thoklamgadori ningsing wayai congress ki oinadi mangjongna Mikhal goiba thorang punama ya thoktuna committee singi lusingba sing haptuna mathok toba hokrabane amasum makhoisu lakadoriba Mikhal asida angamba thakta hotnaduna khwaidigi masing yamna mirep sing mai pakhalaga government painana ba pandam thamlibani hainisu pawsina makhatana su phungdorakli atop pawmana oja sing kadai phawba training phanglabagi association matam yoina honglakliba education system amasu masigi thak asiga manaba India rasu new education policy 2020 state khara da sana bawkhre iramda Manipur su lakliba kumja English ngani ga kungani thuidigi new education policy gi 2020 asi mapung fana sanana bo khonari masida leiriba wafamdi pumtong tongan ba mawong amada lakadaba sida aikhogi oja sing asi kadai phawba training phanglabagi haibesini haina All Manipur Recognized Private School Welfare Association gi Secretary and Joy Kumar na thadorakpa sirol amana phungdorakli Marathani state gi wangbra thopa atopa maroiba pawkhraga mem pizage rocket kapsilakhibaga Israel gi Gaza da Hamas ki target ta bomb haidakre Hamas na lengak saba Gaza territory manungi Israel tamna rocket kya kapsilakhibagi pakum oina Israel gi Air Force jet sing ningthoka numita Gaza da leiba Hamas ki target ani amuk khuthokna ba horakhibane mamang sayol Israel yamna section ngak seliba jail amadigi Palestinians bandi taruk nan thoklaga sian khraba matung nakal ani gi marakta ungkhana ba phibam amuk lakhibane nawna khuthokna ba si
Egyptna Sinduna Palestinians amadi Israel gi matam sangna khut thokna handanaba kana honari ngai marakta nauna khut thanarkhibane Israel lanmi gi pawda numaijung numiki athengba hingdagi ningthokabi gi ayuk fawba Israel tamna rocket ahum gazara kapsilakhi rocket ahum gi manungda ani de Israel gi rocket defense system na thukai habungauki madugi pakhom oina Israel gi jet singa Hamas ki target kaya da attack sathaki suhari attack sing asida nakal anigi maikai digi misimina yaukibadi leiti sohari Israel gi maikai digi nanthokiba Palestinians bandi taruki manungdagi mari amadi hana phagat pangam khrabane madugi matung lemhauriba bandi ani thibagi thabak sathaba Israel gi security tamna Palestinians kangbuna rocket kapsinduna Israel gi thawong adubu asawba phonglakibane marasida Egypt na silga Hamas amadi Israel gi marakta matam sangna khut thanadana ba thawrang ama nakal anina yanaba ngamdabana marakta panduna leire yanadriba wafam asi Gaza da leiba Palestinians lairaba imung singda Qatar dagi sel pizage habane Israel na haidibana Qatar na Palestinians lairaba imung kyagi pirakadaba sel gi mating adu marakta Hamas gi mukhutta tahalloi habigi soidaba wafam ama puthu habesini Gaza gi khudong sadaba imung kyagi thadarakpa Qatar gi senpham adu Hamas na marakta haidalaga Hamas military wing da phan thadaba tawroi habigi guarantee lairaba matam khaktana Israel na Gaza gi needy family singi fun Qatar da tharakpa yagani sohari Hamas gi maikedi Israel da rocket blockade sathaba luisinaba taknari bani haina supawsina report tawna phongdorakli Atopa pawamana mo climate change na akan ma saithing piri malemda hauji akan ma mongna saithing pirak libasi pollution amasung climate change na ni haina UN rightship na warning tarokhibaga loinana malem gileba khudimakna hiramasi gi matangda ahenma miyeng sangduna thabak tawbigi matam oiri hari UN rightship miseli besle na UN Human Rights Council da hauji oirakliba phibam asida ahenma miyeng sangduna thabak paikhat haudrabadi sahi decade khragi matungda malem asi irol nungda lupkhiba yai haina spausin makhatana phungdorakli atopa pawamana khulai paibisingna Nigeria jail de attack sathaduna miyoi saniga nifu nanthokankre Nigeria gi South Central da leba jail amada khusu khulai matik sana paiba miyoi kharana attack sathaduna jail adu da leramba miyoi saniga nifu nanthokankre haina government ki wangangloi amana phongdorakli haukiban waijung numiki numidang na afaba khulai paiba miyoi singaduna kogi state ki manung sanba kabada leba jail de attack adu satakhibane hairiba mafam asi Nigeria gi konung abujat ki khanung sup thangba sarukta satlaga leba mafam amane kabada leba jail adu security ka hena masing yamna deploy tawdabagi khudong saba lauraga khulai paibising aduna numidang gi matamda attack sathaduna jail adu leramba phadokya nanthowan khibane attack adu karamba group na sathakibano haiba hauju phawgi oinadi sapsana khangmangamdri adumainama central amasung north west Nigeria da sahi kyagi mamangdagi criminal gang kayana tawningbada tawduna lakli thawdu adugi matangda thijinanabgi damak Nigeria government na akhanaba team ama semkhre team asi Nigeria gi controller general of correction Haliru Nababana lusingani haina su pausna su phungdorakli atopa paw amana veteran Congress leader scholar Fernandez na laikidabada Prime Minister yauna lusingba kayana awaba phongkhre Congress na lusingba United People's Alliance UPA Sarkar gi matam gi sangna Union Minister gi phamphaw paramlaba veteran Congress leader Oscar Fernandez ngasi Karnataka da leba private hospital amada laikhidabaga loinana party gi ahal oiraba leader asina laikhidabada Prime Minister yauna leba asigi lusingba kayana awaba phongkhre haina agency gi pauna hairi Congress gi ahal oiraba lusingba asi sahi sigi haukiba July thada Karnataka gi Mangaluru da leba masagi yumda mausagum haksang sajil tawringeda yumthaktagi khanghaudana tasinduna haksang manungda asu apan nangbadagi akanba layeng pathap satharaktuna lakhraba matung ngasi nungthil lanai hospital aduda laikanaba ngamdana laikhidabane hairi
Atopa paw manamo defamation Thamaiban Assembly constituency gi MLA Khumaksam Joy Kisana National Paper The Statement gi publisher amasum editor yauna media person mangagi mathakta tharakwa defamation suit Chief Judicial Magistrate Impal West na ngasi khanakibaga loinana defamation suit asiga mari lainana inquiry satharaga madugi report October mari fawgi manungda court asida lan khalaknaba OC Impal Police Station direction pikre hainasu pawa mana fongli atapa pawa mana statement thokpigano Manipur University gi matangna Manipur University Student Unions musuda paw amata piramdana organization singna statement thokpigano haina musugi president maibam Michael na su phongdorakli losilak poina to report amana Kapnabada militant Sire police officer Kaptuna Hatlamle Kashmir gi Rajouri district thokiba security force singa numai kapnabagi thawdo amada masa khangdaba militant ama sikre haina official singna ngasi phongdokre official singdugi matungina numai kapnabagi thawdo du ngarang Rajouri district ki Manjakote police station gi manung sanba Barote gali manakta leiba forest area amada thokibani makhoina haiki ngamkhai wangmadagi sangsilakhiba militant kangbu ama Dori Mal Forest area the lotuna lady have a power from the security force in Ngarang Ayuktagi Mapam the operation Sataki. Operation to Sataring militants in the Nomai Capsulaki Haina Fondu Roduna, Makoi Nike, militants in the Nomai Capsula Pududagi, security personnel sing Handuna Kapnaki, officials sing Duna Haiki, Nakalani Marakta, Kapnabaduda, militant Amasiki, housing Maki when a lake dreba militant Adugi, Masak Maming Kamangam Dru Hainasu, Fondo Laduna, Makoin Haiki, area to the housing security force in the operations at Tarik. Amasum Panmay Abdizamu, reason gi, district Ani, Rajouri, Amasum Pusta, Sayesigi, Zundagi militant singam Kai Wang Madagi, Sangsilanaba, Honarapagi, Taudo, Hengalaki Bagalonina, Tongan, but no make up Nabi Taudo Sinda, militant Mapan Hat Rabane. Amaronda, Srinagar City gi, Kanyar area that militant Amana, police officer Amanumia Kaptuna Hatlamle, officials in the Fondora Kibagi Matung in a Lake Driba police officer Adugi Maming, probationary sub inspector Asrit Ahmad Kawi Hainasu. Paus na makatana phongdorakli duga ausguina dimya paus mathang ase lusinjarage classes 11 amasum 12 science students sing yamna kanagadaba pawma vector tutorials impal na covid license manung sida yamna top service habidi online only tuition for class 11 and 12 science ki offer tawjari mayamna apama subject khanbirakan yawbi khudong sabasu tutorial asina pizadi ahobi goina physics amasum chemistry subject na haujagani amasum mathematics amasum biology classes singsu athubada hapsarakani yamna qualify oiraba teachers haibri sahi maridagi tara fawi experience lairaba oja singna takpigani class amada maximum satra kunga manga khak oigani athubada makhada pizadi details contact number asida paw fawi amasum video asigi description asum yam hapsaramge